Lamdam asigi Puwariga Sagonnaraba document kaya mai thadoktuna manghankhiba Haibasi Puwarida khutlingduna leiraba Meitei Phurup Mutkhinaba Hotnabani haina United Committee Manipur UCM President Joychandra Konthoujam nungnangba phongdorkali Manipur Press Club tangasi pangthokpa paugi mifam amada wafam asi phongdokladuna Joychandra Konthoujam hai kumja lisingani amadagi apex body ama oina semkiba organization asina matam madudagi housing fawda Puwariga Sagonnaduna leiraba document kaya lamphel pata leiba UCM gi office ta thamlakpane housing tholiba irang asiga mari leinana border fencing gi issue asiga mari leinaba lairik ama phongnaba thorang tawringaida miyam gi lan oidiba office asibu mai thadok lamba haibasi asumba khongthang nate Miyam dagi sel khaiduna matam ga chunaba maongda nauna sariba building asigi damak thamba sel oina lupa lak manga ga lising kuntra romso mai sakpa duda yaukhre laibak kanana bathorak liba aikoi masel gi marakta asigumba pamdaba thodo kaya thokpa haibasi yaknabana harauna basinbo oina thokani mai sakpa da yaukhiba lupa lak piduna leigi haibada phangnaroidaba document kaya asi matau karamna recover tawba ngamgadagi khanbada nungnangba phawi hainasu mahakna makhatana phongdokhi Aku iram dan ijati kita makta aku thoklai ba kuding ba aku lema kunung siba ijati kunung siba ngakni adu oi bata gadi aku gi lan hai sina kali ba aku gi mang da se mi atopu gi mang da na te ba aku na ngasi mang gi ba ko sing ase aku karam kan recover taw ngam ba ke ba ngasi gi lan maram oirga 20 years back set kini si karam kan recover taw ba ke ba adu oi bata gadi aku lan su taw da ba ase adu ga aku gi Thabuk thorong kudi maksu ekoi section da taw ba tangai bade maside sida ekoi machine marakta ungkan na bigi tabu ache ekoi yari gi tawgum chi ekoi machine ungkan narga mi na harau na bani mi na no na bane ba mi na harau roga ekoi ka mutu gi nungai tabu to ekoi dai mase ekoi masi yamda ekoi toi masi makhata na thon ga phone gum che asigi yamda thamjege Nakalamoram the UCM gi consultant Yumnamsa Dilip Kumar na hai Puwariga Sagonnaraba document kaya leiba office ama mai thadokkhiba haibasi tunglam chatta kaungam dana leihoragani thong ase akan moong da kanjam tawi mai thadok lamlaba UCM gi office asidagi meter chani chahum khakdamak lapna na leiriba police station asina thodok asigi matangda karigumba amata khanghaudaba haibasi leiriba intelligence system ase fail oire haibadu mayak singna takpane Pendaba natraga nuaitaba leirabasu office ta laktuna ningthina wari chanaraga pumnamak loisinba yarambani adubu office amabu mai hektamak thadokpa haibasidi akanba maongda hakchina lawe laingaknasu thodok asida chenaba khudingmakta athuba matamda phagatuna logi matung inna chairak pibiu hainasu mahakna makhatana phongdokhi Mayam going up with the United Committee, Haina organization, Gam Pulaga, Semzani Basumba, organization Sigi, which a might have when I have a message. No toilet of water money. I don't know, Masim Buddha, Masida, Mabugam and Navy have to be habitat. Kana Masida Mara Lady Bum, Generally Music Door, Tunama Mokoja, booked over the name, Aduba, Mokona, Amon of Ganovidum, when the Matic position bigger than the name, Aduna, Masi Pelo Edibasina, Nasi, I quit the Mia Maraksa, Miam with the walk of the river, Miam with the Century of Manipuri, integrating on with the Mutta, Manipuri, bring on with the Mutta, water give Canada, water fetching in Mutta, the very Mayam Jam, Masim over a quick over the Hingbangam the film Lakota, Manipur Canada, no have some question Malay, Adonamase, Moneta over the Wa, Gamagi Majaka Gisu, Yamnehana, a kind of surveillance, Sanhaningi, Adomoki intelligence, Amne, Tutapalakanda, the Urakan, Masiki, Toka, the Mayam, Masi, Young and bigger than Bani, have said, Masima, Hijack.